Nupa ama tumin lambi mapanda leptuna kanagumbi amada thawai tana yengli machindasu soli. Masakse ngasaidini yengi phangdemi amto onthoro haibane. Nupi machado nagyan haifet yenglamlaga mamanabi amaga chatki. Nakanda leiriba nupa adudadi hanna yenglamde. Aima yenglaktene mase hekta tanarugena yengdadi yenge. Ayuki pung mapan tare leima machanupagi kada changlei. Sana thamro sana hogalone nangbo mi oiraroine asuk thengna phau tumine. Namana basingna thabak chatana kari tausigena imungi awa ana udana mateng pangnari. Nangna masida tumdana leithokle nungaina hogalo. Poire hakam wawa challaga as angre oiba koi masi mangna nungaibane khoidau sauningbane ayuk sidaba is thengke hogatlaga karigi khoidau sauriba kari mungu manglino icha ibungo ba is ma adura mangdane nupi masak phatjaba morami adugi mangnungai habanida masakto ubadi phanghodre adugi khoidau sauninglakpa diman yam sai adui nupi do taning de he mangda uba nupi bu diman yam sai kaina hai hogalo thengi nangbu thabak chatloidro jatoini ma ngasi se kinum leidaine kari leike khangjate da ai lao makhadane ima chak thiram lagi ko leima thokhibaga puri nokmi ga tawraga as chakreda madui nupida masak to thiramnini mana masak uhalamdrido yaroini khangye bai igi phone dubu kai chatkre phone de lawrage yengi message ani lerami phone tawraklambagi su lerami message tu de changlage yengi parina phone do busu paibi de nupase koi chalu sahibi ge tawbani ngasi se bor lai kharamba chalu sahi ge tawbani da nupi phangdana leirido bor kharamba lakpada masak phachabi nupi ama koi haunaba nange Poire message to pana chimbal haife chinglaga nok e aduga phone tawsili parina nupa phone thamlo ainu smangna lei yes maram okraba wa khangrabi tawi bungoni jangbiro phone do fatkaklaga mapan thoklei parina good morning sanai bungo lenkhalakta ngari ba male yar changloi ka da ai lusilakige Pari poire ngaina phone da wari su sari oiba ai yada tawrini khara thengna su lakki aigi su yauna nang khara ni ram bordo yam taningde da nangse khoidau yam sauninge ba nganna la hairaga yarese nangbu kanaga chatlino akhoi manabi amaga chatle namanabi ganaga sigi manabi sidi khangarui nangna yes ainabu nangi namanabi da khangdaba kanabu leirige kanana haibani chano as khangara haibane oren lakpada phasana hairage ba yarse ngairamo lage ko thamo phasana lei namina na choramgana nupe ai haise gyan taw ko tanchane he pore su changle aduga nupa masa phajabu urade number la hui chanside pari mamit faini yengle iporeida chanu sunok laga aduna faraja khangde Parina ai chai jani nupi na ngamaso somne sina maroma pari phone fatkaklaga sanai bungo sasalo shilo hai poireina loirabane ngai biko cha khitang charakhige nangsalo ka hinsang no khangde chara khangni ngahaki matung makhoi su thoklai parina kaino tumi leibasinu ngaite isayam tang thasida tajaningre natom taninglaga taw Kaidi nangdi isai taninglaniege thamoido nungi palabanina nushi nungul isai tabase nangondadi tilai khumbi churamani yar lerangi thamoi panba natu natro ada lerise pari fat yenglei kaino nakoi pamubibo ada leise male kama gari se nang ngaroidro riginoi khamdo leiribasida gari sidi khara hangba jaga sida khamnagi Poirega pariga chanu na leiriba domda laki chanu su pari ubada changsilai chanu na
ꯑꯁ ꯗꯥ ꯄꯣꯏꯔꯩ ꯉꯁꯤꯗꯤ ꯄꯣꯁ ꯌꯥꯝ ꯇꯥꯏꯀꯣ꯫ ꯄꯣꯏꯔꯩ ꯅꯣꯛꯐꯦꯠ ꯇꯧꯏ ꯄꯥꯔꯤꯅ꯫ ꯑꯩꯗꯤ ꯇꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯅꯨꯄꯤ? ꯇꯥꯏꯗ, ꯑꯗꯣ ꯗꯥ ꯄꯣꯏꯔꯩꯅ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ꯫ ꯄꯣꯏꯔꯩꯅ ꯈꯝꯗꯧꯕꯤ ꯍꯦꯔꯣ, ꯑꯩꯅ ꯍꯦꯜꯂꯦ ꯍꯥꯏꯔꯤꯌꯦ ꯏꯆꯟ ꯆꯅꯨꯅ꯫ ꯌꯥꯔꯦ ꯁꯛꯇꯥꯁꯤꯒ, ꯉꯁꯤꯀꯣ ꯅꯨꯄꯤ ꯐꯨꯍꯩꯗꯤ ꯂꯩꯇꯕꯅꯤꯀꯣ, ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯅꯨꯄꯤ ꯐꯨꯔꯛꯀꯅꯤ꯫ ꯆꯅꯨꯅ ꯑꯁ ꯆꯠꯂꯁꯦ, ꯃꯤꯌꯥꯝꯁꯦ ꯆꯠꯐꯝꯒ ꯂꯩꯇꯦ꯫ ꯄꯥꯔꯤꯅ ꯅꯪꯕꯨ ꯅꯃꯥꯟꯅꯕꯤꯒ ꯂꯥꯛꯑꯦ ꯍꯥꯏꯗꯥꯏꯅꯦ? ꯂꯥꯛꯑꯦ, ꯃꯥꯗꯣ ꯃꯀꯣꯛ ꯉꯥꯎꯋꯦꯅ ꯑꯁꯤꯗ ꯑꯩꯅ ꯐꯝꯍꯜꯂꯝꯕꯅꯦ꯫ ꯏꯁ, ꯅꯃꯥꯟꯅꯕꯤ ꯃꯇꯣꯝꯗ ꯐꯝꯍꯜꯂꯝꯃꯤꯕ ꯃꯤꯌꯥꯝꯁꯤꯒ? ꯉꯥꯏꯈꯣ ꯉꯥꯛ ꯂꯩꯔꯝꯃꯣ ꯀꯧꯔꯛꯀꯦ꯫ ꯄꯣꯏꯔꯩꯅ ꯑꯗꯨꯗꯤ ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯔꯛꯀꯦꯀꯣ꯫ ꯄꯥꯔꯤꯅ ꯍꯣꯏ꯫ ꯆꯅꯨ ꯍꯣꯏꯁꯨ ꯂꯥꯛꯇꯨꯅ ꯒꯥꯔꯤꯗ ꯄꯨꯂꯞ ꯀꯥꯈꯠꯂꯒ ꯐꯝꯃꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯅꯤꯡꯗ ꯐꯝꯃꯤ, ꯒꯥꯔꯤꯗꯨ ꯇꯞꯅ ꯊꯧꯕ ꯍꯧꯏ꯫ ꯆꯅꯨꯅ ꯀꯣꯛ ꯉꯥꯎꯕꯗꯣ ꯈꯔ ꯐꯔꯕꯣ? ꯈꯔꯗꯤ ꯐꯩꯌꯦ꯫ ꯄꯥꯔꯤꯅ ꯀꯅꯥꯅꯣ ꯃꯥꯅ, ꯃꯃꯤꯡ ꯀꯩ ꯀꯧꯒꯦ? ꯆꯅꯨꯅ ꯁꯤꯜꯚꯤꯌꯥ ꯀꯧꯕꯅꯤ, ꯃꯥꯗꯤ ꯀꯌꯥ ꯃꯄꯥꯟ ꯊꯣꯛꯇꯕꯅꯤ, ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯏꯇꯥꯅꯤ꯫ ꯁꯤꯜꯚꯤꯌꯥ ꯇꯨ ꯁꯣꯝꯗꯩꯁꯤꯅ ꯗꯥ ꯄꯥꯔꯤ, ꯑꯗꯨꯒ ꯒꯥꯔꯤ ꯊꯧꯔꯤꯁꯦ ꯑꯁꯤꯅ ꯗꯥ ꯄꯥꯔꯤꯒꯤ ꯃꯃꯥꯟꯅꯕ ꯗꯥ ꯄꯣꯏꯔꯩ꯫ ꯁꯤꯜꯚꯤꯌꯥ ꯐꯤ ꯃꯔꯨꯝꯗꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯄꯣꯏꯔꯩꯗ, ꯄꯣꯏꯔꯩꯁꯨ ꯃꯤꯡꯁꯦꯜꯗꯒꯤ ꯌꯦꯡꯂꯛꯏ꯫ ꯄꯥꯔꯤꯅ ꯑꯗꯣ ꯁꯤꯜꯚꯤꯌꯥꯁꯦ ꯃꯤꯡꯗꯤ ꯈꯪꯉꯤ, ꯁꯛꯇꯤ ꯈꯪꯗ꯭ꯔꯤꯀꯣ? ꯁꯤꯜꯚꯤꯌꯥ ꯏꯀꯥꯏꯔꯞ ꯇꯧꯅ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯆꯅꯨꯅ ꯏꯀꯥꯏ ꯌꯥꯝ ꯊꯤꯒꯟꯕꯅꯤ, ꯁꯤꯜꯚꯤꯌꯥ ꯀꯣꯛꯇ ꯀꯨꯞꯄꯤ ꯐꯤꯗꯣ ꯂꯧꯊꯣꯛꯑꯣ꯫ ꯁꯤꯜꯚꯤꯌꯥꯁꯨ ꯇꯜꯂꯤ ꯇꯜꯂꯤ ꯂꯧꯊꯣꯛꯏ ꯐꯤꯗꯣ, ꯑꯗꯨꯒ ꯌꯥꯟꯁꯤꯜꯂꯤ ꯂꯦꯡꯖꯨꯝꯗ꯫ ꯄꯥꯔꯤꯅ ꯋꯥꯎ ꯁ꯭ꯇꯥꯔꯍꯦ, ꯈꯨꯐꯖꯗꯣ, ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯑꯩꯅ ꯐꯖꯩꯅ ꯈꯟꯕꯅꯤ, ꯂꯩꯍꯧꯔꯦ ꯏꯆꯟ ꯁꯤꯜꯚꯤꯌꯥ ꯎꯕꯗ꯫ ꯆꯅꯨꯅ ꯀꯩ ꯍꯥꯏꯕ, ꯑꯩꯁꯦ ꯊꯤꯔꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯒꯤꯁꯦ? ꯊꯤꯗꯦꯗ ꯊꯤꯗꯦꯗ꯫ ꯄꯣꯏꯔꯩꯅ ꯄꯥꯔꯤ ꯌꯥꯔꯦꯗ, ꯈꯔ ꯂꯦꯝꯃꯨ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤ ꯌꯧꯔꯗꯤ꯫ ꯆꯅꯨꯅ ꯑꯗꯨꯅꯦ ꯗꯥ ꯄꯣꯏꯔꯩꯅ ꯍꯥꯏꯁꯦ, ꯈꯔ ꯈꯔ ꯂꯦꯝꯃꯣ ꯅꯨꯄꯥ꯫ ꯄꯥꯔꯤꯅ ꯑꯩ ꯂꯥꯟꯕ ꯇꯥꯔ ꯇꯣꯛꯑꯦ꯫ ꯄꯣꯏꯔꯩ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ, ꯃꯤꯡꯁꯦꯜꯗꯩ ꯐꯠ ꯌꯦꯡꯂꯛꯏ ꯁꯤꯜꯚꯤꯌꯥꯗ, ꯎꯔꯦ ꯁꯤꯜꯚꯤꯌꯥꯒꯤ ꯃꯥꯏꯊꯣꯡ꯫ ꯄꯣꯏꯔꯩ ꯋꯥꯈꯜꯗ ꯏꯁ, ꯁꯤꯗꯤ ꯑꯩꯒꯤ ꯉꯁꯥꯏ ꯃꯪꯗ ꯎꯍꯧꯗꯕ ꯅꯨꯄꯤꯗ ꯃꯥꯜꯂꯤ, ꯃꯥ ꯑꯣꯏꯖꯥꯠꯂꯣ? ꯄꯥꯔꯤꯅ ꯑꯣ ꯒꯥꯔꯤꯗꯣ ꯆꯨꯝꯅ ꯆꯨꯝꯅ ꯊꯧꯕꯤꯌꯣ, ꯃꯤꯠꯌꯦꯡꯗꯣ ꯈꯣꯏꯕꯤꯅꯨ, ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯤꯅ ꯃꯤꯠꯌꯦꯡ ꯈꯣꯏꯔꯗꯤ ꯄꯨꯂꯞ ꯂꯩꯀꯣꯜ ꯐꯖꯕꯗ ꯆꯠꯃꯤꯟꯅꯅꯤ꯫ ꯄꯣꯏꯔꯩ ꯐꯠ ꯃꯃꯥꯡꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯁꯤꯜꯚꯤꯌꯥꯁꯨ ꯏꯀꯥꯏꯕꯣꯏ ꯀꯩꯑꯣꯏ꯫ ꯆꯅꯨ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ? ꯏꯁꯤꯡ ꯊꯛꯅꯤꯡꯉꯦ꯫ ꯍꯪꯒꯦ ꯑꯩ, ꯗꯥ ꯄꯥꯔꯤ ꯏꯁꯤꯡ ꯌꯥꯎꯔꯛꯇ꯭ꯔꯣ? ꯌꯥꯎꯔꯛꯇꯦ꯫ ꯄꯣꯏꯔꯩꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯣ? ꯑꯁꯤ ꯗꯨꯀꯥꯟꯁꯤꯗꯩ ꯂꯩꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯄꯥꯔꯤꯒ ꯄꯣꯏꯔꯩꯒ ꯀꯨꯝꯈꯤ꯫ ꯁꯤꯜꯚꯤꯌꯥ ꯑꯗꯨ ꯎꯕꯗ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯁꯤꯜꯚꯤꯌꯥꯅ ꯑꯁꯤ ꯅꯨꯄꯥ ꯄꯣꯏꯔꯩ ꯍꯥꯏꯕ꯭ꯔꯥꯁꯦ, ꯃꯥꯏ ꯈꯨꯌꯦꯡꯗꯣ ꯑꯩ ꯁꯣꯔ ꯐꯨꯜꯂꯦ, ꯑꯗꯨꯒꯤꯅꯤ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯖꯤꯜꯂꯤꯗꯣ꯫ ꯀꯩꯕꯣ? ꯈꯪꯗꯦ, ꯄꯥꯈꯠꯂꯦ ꯌꯥꯝꯅ, ꯑꯩ ꯏꯀꯥꯏꯕꯁꯨ ꯐꯥꯎꯏ꯫ ꯏꯁ, ꯑꯁꯤꯒꯤꯕꯨ ꯃꯤ ꯌꯥꯝ ꯐꯕꯅꯤ, ꯂꯥꯟꯅ ꯈꯜꯂꯨꯅꯨ꯫ ꯑꯗꯨꯒꯤꯕꯨꯗꯤ ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯅꯪꯒꯤꯁꯦ ꯃꯥ ꯄꯥꯝꯃꯤꯔꯣ? ꯆꯨꯍꯦ, ꯅꯠꯇꯦ ꯅꯪꯁꯨ꯫ ꯄꯥꯔꯤꯅ ꯁꯦ ꯏꯁꯤꯡ, ꯑꯆꯥꯄꯣꯠꯁꯨ ꯌꯥꯎꯔꯛꯄꯅꯤ, ꯅꯣꯏ ꯌꯨꯝꯁꯨ ꯌꯧꯗꯧꯔꯦ꯫ ꯆꯅꯨꯅ ꯀꯩꯅꯣ ꯀꯣꯏ ꯆꯠꯁꯦ ꯍꯥꯏꯔꯒ? ꯍꯣ ꯁꯣꯝꯗ ꯍꯦꯔꯣ ꯁꯅꯥ ꯏꯕꯨꯡꯉꯣꯁꯦ ꯊꯕꯛ ꯑꯔꯨꯕ ꯂꯩ, ꯀꯣꯟꯅ ꯆꯠꯂꯁꯤ, ꯉꯁꯤꯗꯤ ꯌꯥꯔꯔꯣꯏ꯫ ꯆꯅꯨꯅ ꯕꯤꯠꯀ ꯇꯦꯛꯑꯦ ꯑꯋꯣꯏꯕꯩꯗꯤ꯫ ꯁꯤꯜꯚꯤꯌꯥꯅ ꯌꯥꯔꯦ ꯅꯪꯁꯨ ꯀꯣꯟꯅ ꯆꯠꯂꯣ꯫ ꯄꯣꯏꯔꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤꯗ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ ꯉꯁꯤꯗꯤ꯫ ꯀꯔꯤꯕꯨ ꯈꯜꯂꯤꯅꯣ, ꯆꯅꯨ ꯍꯣꯏ ꯂꯩꯔꯛꯇ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯆꯅꯨꯅ ꯂꯩꯍꯧꯔꯒꯦꯀꯣ ꯑꯗꯨꯗꯤ, ꯗꯥ ꯄꯣꯏꯔꯩ ꯂꯩꯍꯧꯔꯦ꯫ ꯄꯥꯔꯤꯅ ꯄꯣꯏꯔꯩꯅ ꯍꯣꯏ, ꯑꯍꯤꯡꯗ ꯀꯩꯅꯣ ꯀꯣꯏꯔꯤꯁꯦ ꯅꯃꯥꯟꯅꯕꯤꯁꯤꯒ? ꯆꯅꯨꯅ ꯌꯥꯏꯌꯦ꯫ ꯁꯤꯜꯚꯤꯌꯥ ꯈꯨꯖꯤꯟꯅ ꯆꯅꯨꯒꯤ ꯈꯨꯗꯥꯡꯗ ꯁꯤꯛꯏ꯫ ꯆꯅꯨꯅ ꯑꯌꯣꯃ ꯁꯤꯔꯦ꯫ ꯄꯥꯔꯤꯅ ꯀꯩꯗꯧꯔꯦ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯁꯨ ꯂꯩꯍꯧꯔꯦ, ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯄꯥꯔꯤꯅ ꯅꯨꯄꯥꯁꯦ ꯃꯤꯠꯌꯦꯡ ꯆꯨꯝꯗꯦꯀꯣ, ꯋꯥꯈꯜ ꯐꯕꯤꯔꯅꯨ ꯏꯕꯣ, ꯐꯗ ꯌꯥꯔꯤꯕꯣ ꯁꯤꯗꯕꯣ? ꯅꯪꯅꯗꯤ ꯃꯁꯤꯗꯩꯁꯤꯗ ꯁꯤꯜꯚꯤꯌꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ
ꯃꯥꯡꯗ ꯒꯥꯔꯤ ꯊꯧꯔꯤ ꯀꯥꯏꯁꯦ ꯈꯪꯕꯤꯄꯣꯟꯇꯦ꯫ ꯌꯥꯔꯦ ꯅꯪꯁꯨ ꯀꯣꯛ ꯌꯦꯡꯅ ꯈꯪꯂꯗꯤ ꯅꯣꯏꯁꯨ ꯎꯁꯤꯟꯅꯔꯅꯨ꯫ ꯍꯣꯏꯗ ꯅꯪꯁꯨ ꯄꯥꯝꯂꯗꯤ ꯄꯥꯝꯂꯦ ꯍꯥꯏꯔꯣ꯫ ꯑꯅꯤꯗꯨ ꯅꯣꯛꯏ꯫ ꯁꯣꯝꯗ ꯁꯤꯜꯚꯤꯌꯥ ꯌꯨꯝ ꯌꯧꯕꯒ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯂꯩꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯏꯁꯤꯡ ꯆꯥꯏꯗ꯭ꯔꯤ ꯃꯥꯜꯂꯤ ꯃꯅꯥꯁꯤꯡꯁꯦ ꯂꯣꯏ ꯃꯣꯠꯂꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯀꯟꯗ ꯊꯝꯂꯤꯕ ꯏꯁꯤꯡ ꯆꯥꯏꯕꯤꯗꯨ ꯄꯥꯏꯔꯒ ꯐꯤꯔꯣꯜꯁꯨ ꯍꯣꯡꯗ꯭ꯔꯦ ꯑꯩꯁꯦ꯫ ꯍꯣꯏꯗ ꯆꯥꯏꯔꯒꯦ ꯃꯅꯥꯁꯤꯡꯁꯦ ꯃꯣꯠꯂꯦꯕ꯫ ꯅꯥꯀꯟꯗꯩ ꯃꯆꯥ ꯊꯋꯥꯏ꯫ ꯁꯤꯜꯚꯤꯌꯥ ꯐꯠ ꯌꯦꯡꯊꯣꯔꯛꯏ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯦꯅꯦ꯫ ꯁꯅꯥꯔꯩꯅ ꯀꯩꯅꯣ ꯐꯤꯔꯣꯜꯒ ꯍꯣꯡꯗꯈꯩ ꯇꯧꯔꯤꯗꯨꯕꯣ? ꯂꯥꯏꯅꯥꯁꯤꯡꯁꯦ ꯃꯣꯠꯂꯦ ꯇꯧꯕꯅꯤ ꯅꯤꯅꯦ꯫ ꯑꯗꯨꯒꯤꯕꯨ ꯅꯤꯅꯦ ꯇꯧꯒꯤꯁꯦ ꯐꯤꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯀꯣ ꯍꯥꯟꯅ ꯆꯣ ꯅꯪ ꯀꯥꯗ꯫ ꯍꯣꯏ ꯅꯤꯅꯦ꯫ ꯉꯥꯏꯈꯣ꯫ ꯁꯤꯜꯚꯤꯌꯥ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯌꯦꯡꯂꯛꯏ ꯃꯅꯦꯗ ꯅꯣꯛꯃꯤ꯫ ꯂꯦꯞꯄꯨ ꯆꯨꯝꯅ ꯑꯗꯨꯒ ꯑꯩ ꯋꯥ ꯍꯪꯒꯦ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯈꯪꯉꯕ? ꯈꯪꯉꯤ꯫ ꯑꯩꯅ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯅꯤꯅꯦꯅ ꯋꯥ ꯍꯪꯉꯤ꯫ ꯅꯪ ꯁꯤꯗꯩ ꯆꯠꯄꯗ ꯆꯅꯨ ꯅꯣꯏꯅꯤ ꯆꯠꯂꯤꯀꯣ? ꯁꯤꯜꯚꯤꯌꯥ ꯅꯣꯛꯃꯤ ꯃꯉꯛ ꯅꯣꯝꯃꯤ꯫ ꯌꯧꯕꯒ ꯂꯥꯏ ꯈꯣꯏꯔꯝꯃꯒ ꯅꯪ ꯌꯨꯝ ꯍꯜꯂꯛꯄ꯭ꯔꯥ? ꯀꯥꯏ ꯆꯠꯂꯤ? ꯁꯤꯜꯚꯤꯌꯥ ꯑꯗꯨꯝ ꯅꯣꯛꯃꯤ ꯃꯈꯨꯠꯇꯨꯁꯨ ꯂꯨꯈꯝꯗ ꯍꯥꯏꯐꯦꯠ ꯅꯥꯜꯂꯒ ꯃꯅꯦꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯨꯡꯗ ꯊꯝꯂꯒ ꯅꯥꯛ ꯌꯦꯠ ꯍꯥꯏꯔꯒ ꯅꯣꯛꯃꯤ ꯂꯩ꯫ ꯁꯅꯥꯔꯩꯅ ꯏꯁ ꯅꯪꯒꯤꯁꯦ ꯀꯅꯥꯅꯣꯝ ꯊꯦꯡꯅꯔꯛꯄ ꯃꯥꯜꯂꯤꯗ ꯅꯤꯅꯦꯁꯤꯃ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯁꯅꯥꯔꯩꯁꯨ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯦꯝꯃꯒ ꯀꯨꯟꯖꯣꯒ ꯊꯣꯛꯂꯛꯏ꯫ ꯁꯅꯥꯔꯩꯅ ꯅꯣꯏꯅ ꯀꯥꯏꯗꯅꯣ? ꯃꯦꯝꯃꯅ ꯏꯕꯦꯝꯃꯗꯣ ꯗꯣꯛꯇꯔ ꯄꯨꯈꯠꯂꯤ ꯆꯠꯂꯨꯒꯦ ꯉꯥꯏꯍꯥꯛ ꯌꯧꯔꯨꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯅꯃ꯫ ꯑꯩꯈꯣꯏ ꯊꯣꯏꯕꯣ? ꯀꯨꯟꯖꯣꯅ ꯈꯪꯗ꯭ꯔꯦ ꯃꯁꯥꯁꯨ ꯈꯔꯒ ꯁꯣꯟꯕꯅꯤ꯫ ꯁꯤꯗ ꯂꯩꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯜꯂꯤ ꯃꯣꯏꯅ ꯌꯦꯡꯁꯤꯟꯗꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯧ ꯑꯣꯏꯔꯒ ꯌꯨꯝꯗ ꯂꯩꯔꯤꯉꯩꯁꯤꯒ ꯈꯔ ꯈꯦꯠꯅꯩ꯫ ꯁꯅꯥꯔꯩꯅ ꯆꯨꯝꯃꯤꯅꯦ ꯑꯗꯨꯕꯨꯗꯤ ꯆꯣ꯫ ꯀꯨꯟꯖꯣꯅ ꯃꯃꯥ ꯂꯥꯛꯑꯣ ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯛꯑꯝꯃꯒꯦ꯫ ꯃꯦꯝꯃꯅ ꯏꯅꯝꯃ ꯑꯩꯈꯣꯏ ꯕꯦꯝꯕꯦꯝꯗꯣ ꯂꯥꯛꯑꯗꯤ ꯈꯔ ꯌꯦꯡꯁꯤꯜꯂꯝꯃꯣ꯫ ꯃꯥꯗꯤ ꯂꯥꯛꯄꯨ ꯂꯥꯛꯈ꯭ꯔꯕꯅꯤ ꯆꯠꯂꯣ ꯅꯪꯁꯨ꯫ ꯁꯅꯥꯔꯩ ꯀꯨꯟꯖꯣꯒꯤ ꯃꯆꯦꯅꯤ꯫ ꯃꯥꯅ ꯁꯤꯜꯚꯤꯌꯥꯕꯨꯗꯤ ꯂꯨꯅ ꯇꯧꯖꯩ꯫ ꯀꯥ ꯍꯦꯟꯅ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯦ꯫ ꯁꯤꯜꯚꯤꯌꯥ ꯊꯣꯏ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯁꯤꯜꯚꯤꯌꯥꯅ ꯑꯇꯣꯝꯕꯤ꯫ ꯁꯣꯝꯗ ꯄꯣꯏꯔꯩꯁꯨ ꯃꯅꯥꯎ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯃꯤꯡꯅ ꯍꯦꯟꯕ꯫ ꯁꯤꯜꯚꯤꯌꯥ ꯍꯣꯏ ꯏꯃꯨꯡꯒ ꯌꯦꯡꯅꯔꯗꯤ ꯄꯣꯏꯔꯩ ꯍꯣꯏꯅ ꯈꯔ ꯂꯤꯡꯉꯤ꯫ ꯄꯥꯔꯤ ꯍꯣꯏꯒ ꯁꯥꯒꯩꯅꯤ꯫ ꯄꯥꯔꯤ ꯍꯣꯏꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯅꯤ꯫ ꯍꯥꯏ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯉꯁꯥꯏ ꯃꯈꯩ ꯐꯣꯟꯒ ꯄꯥꯏꯗꯦ꯫ ꯁꯤꯜꯚꯤꯌꯥꯅ ꯁꯥꯎꯅꯨꯗ ꯃꯥꯂꯦꯝ ꯑꯩꯗꯣ ꯅꯤꯅꯦꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯒ ꯂꯩꯊꯣꯛꯎꯔꯦꯕ꯫ ꯃꯥꯂꯦꯝꯅ ꯁꯥꯎꯗꯦꯗ ꯑꯗꯣ ꯇꯥꯕ꯭ꯔꯣ ꯕꯦꯝ? ꯊꯥꯏꯌꯦ ꯀꯩꯅꯣ꯫ ꯃꯥꯂꯦꯝꯅ ꯅꯣꯏ ꯃꯥ ꯍꯣꯏꯅ ꯑꯩꯁꯦ ꯌꯥꯗꯦ ꯄꯥꯝꯗꯦ ꯈꯪꯉꯤ ꯑꯗꯣ ꯅꯪꯒꯤ ꯊꯃꯣꯏꯗꯤ ꯑꯣꯟꯈꯤꯅꯨꯀꯣ꯫ ꯗꯗꯥꯅ ꯍꯥꯏꯁꯦ ꯅꯪ ꯋꯥꯈꯜ ꯇꯥꯎꯀꯣ ꯕꯦꯝ꯫ ꯇꯥꯏꯌꯦ ꯗꯗꯥꯁꯨ ꯋꯥꯈꯜ ꯍꯣꯡꯈꯤꯅꯨꯀꯣ꯫ ꯍꯣꯡꯂꯣꯏꯌꯦ꯫ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯌꯥꯗꯕꯗꯤ ꯐꯩ ꯅꯣꯏ ꯏꯃꯨꯡꯅ ꯌꯥꯗꯕꯁꯦ ꯑꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯩꯒꯤ? ꯅꯪꯁꯦ ꯑꯩꯈꯣꯏꯗ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯩꯁꯦ ꯅꯣꯏꯗ ꯂꯩꯗꯣꯏꯅꯤ꯫ ꯅꯣꯏ ꯃꯥ ꯍꯣꯏꯅ ꯌꯥꯔꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯃꯣꯏꯗꯤ ꯇꯞꯅ ꯌꯥꯖꯔꯛꯀꯅꯤ ꯃꯆꯥꯅꯨꯄꯥ ꯑꯩ ꯏꯇꯣꯝꯇꯅꯤ꯫ ꯈꯪꯗꯦꯗ ꯌꯦꯛ ꯍꯥꯏꯕꯁꯦ ꯀꯩꯗꯧꯕ ꯂꯩꯔꯝꯃꯤꯅꯣ ꯈꯪꯗꯦ ꯁꯤꯅꯤꯡꯉꯦ ꯑꯩ꯫ ꯑꯉꯥꯎꯕꯤ ꯑꯗꯨꯝꯅ ꯍꯥꯏꯅꯨ ꯗꯗꯥ ꯄꯥꯈꯠꯂꯦ꯫ ꯍꯔꯥꯎꯐꯝꯒ ꯈꯪꯗꯦ ꯑꯩ꯫ ꯌꯥꯔꯁꯦ ꯇꯨꯝꯂꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ꯫ ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯁꯤꯗꯤ ꯄꯨꯡꯁꯦ ꯊꯦꯡꯉꯤ 12 ꯇꯥꯔꯦ ꯇꯨꯝꯊꯣꯛꯑꯣꯀꯣ꯫ ꯐꯣꯟ ꯑꯗꯨꯝ ꯄꯥꯏꯌꯨꯀꯣ ꯀꯛꯀꯅꯣꯕ꯫ ꯁꯤꯜꯚꯤꯌꯥ ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯇꯨꯝꯊꯩ꯫ ꯉꯥꯏꯍꯥꯛ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯥꯂꯦꯝ ꯅꯨꯡꯉꯥꯏꯇꯅ ꯗꯗꯥꯒꯤ ꯕꯦꯝ ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯑꯗꯨꯕꯨ ꯑꯩ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯤꯌꯦ ꯕꯦꯝ꯫